ꯑꯩꯈꯣꯏꯗ ꯂꯥꯟꯕ ꯐꯥꯎꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯆꯨꯝꯕ ꯇꯧꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯆꯨꯝꯕ ꯑꯗꯨ ꯇꯧꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯦ ꯍꯥꯏꯗꯨꯅꯁꯨ ꯑꯐꯕ ꯇꯧꯕꯒꯤ ꯃꯍꯩ ꯑꯗꯨ ꯐꯪꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯆꯨꯝꯕ ꯑꯗꯣ ꯍꯥꯟꯅ ꯇꯧꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯩꯅ ꯅꯈꯣꯏꯗ ꯑꯣꯏꯗꯕ ꯍꯥꯏꯔꯣꯏ꯫ ꯉꯁꯤ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯔꯒ ꯍꯌꯦꯡ ꯐꯪꯒꯅꯤ ꯍꯥꯏꯅ ꯑꯩ ꯅꯈꯣꯏꯗ ꯑꯣꯏꯗꯕ ꯍꯥꯏꯔꯣꯏ꯫ ꯑꯗꯨꯝꯅ ꯇꯧꯕ ꯍꯥꯏꯕꯗꯣ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯅꯪꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯄꯤꯕꯤꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯪꯒꯤ ꯃꯪꯂꯥꯟ ꯑꯃꯗꯤ ꯎꯖꯅꯤꯡꯕ ꯑꯗꯨ ꯃꯥꯡꯗ ꯊꯝꯗꯨꯅ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯪꯉꯣꯟꯗ ꯁꯣꯏꯗꯅ ꯄꯤꯕꯤꯒꯅꯤ꯫ ꯃꯗꯨ ꯊꯤꯟꯊꯔꯣꯏ꯫ ꯀꯔꯝ ꯀꯥꯟꯗꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯒꯤ ꯑꯆꯥꯕ ꯅꯨꯃꯤꯠ ꯑꯃꯗꯤ ꯃꯇꯝ ꯑꯗꯨꯗ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯃꯔꯛ ꯑꯁꯤꯗ ꯑꯩꯅ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅꯗꯤ ꯇꯧꯒꯅꯨ꯫ ꯃꯗꯨ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯏꯁꯥ ꯏꯊꯟꯇ ꯄꯪꯋꯥꯗ ꯋꯥꯖꯈꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯅꯨꯡꯉꯥꯏꯊꯣꯛꯎ꯫ ꯅꯪꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨ ꯅꯪ ꯍꯔꯥꯎꯅ ꯆꯠꯂꯨ꯫ ꯅꯪꯅ ꯂꯥꯏ ꯐꯠꯇꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯤꯡꯂꯕꯗꯤ ꯅꯨꯡꯇꯤꯒꯤ ꯅꯪꯅ ꯍꯔꯥꯎꯕ ꯉꯝꯕ ꯃꯈꯩ ꯍꯔꯥꯎ꯫ ꯅꯪꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯆꯠꯂꯨ꯫ ꯏꯁ꯭ꯋꯔꯕꯨ ꯅꯨꯡꯁꯤꯌꯨ, ꯑꯗꯨꯒ ꯅꯨꯡꯇꯤꯒꯤ ꯏꯁ꯭ꯋꯔ, ꯑꯩꯅ ꯑꯩꯒꯤ ꯎꯖꯅꯤꯡꯕ ꯑꯗꯨ ꯎꯒꯅꯤ ꯍꯥꯏꯅ ꯉꯥꯏꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯐꯪꯗ꯭ꯔꯕꯁꯨ ꯏꯁ꯭ꯋꯔ, ꯑꯩꯅ ꯅꯪꯕꯨꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯈꯤꯒꯅꯤ꯫ ꯅꯪꯅ ꯇꯧꯕꯤꯔꯕꯁꯨ ꯇꯧꯕꯤꯗ꯭ꯔꯕꯁꯨ ꯑꯩ ꯑꯗꯨꯝ ꯍꯔꯥꯎꯗꯨꯅ ꯂꯩꯒꯅꯤ꯫ ꯅꯪꯅ ꯃꯗꯨ ꯑꯩꯒꯤꯗꯃꯛꯇ ꯑꯣꯏꯍꯟꯅꯤꯡꯂꯕꯗꯤ ꯑꯣꯏꯍꯜꯂꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯗꯣꯛꯎ꯫ ꯑꯣ, ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏꯗ꯫ ꯕꯤꯜꯗꯤꯡꯒꯤ ꯑꯀꯣꯏꯕ ꯑꯁꯤꯗ ꯀꯣꯏꯆꯦꯟ ꯆꯦꯟꯅꯤꯡꯉꯤꯗ꯫ ꯑꯩ ꯈꯪꯗꯦ꯫ ꯌꯦꯡꯉꯨ, ꯏꯁ꯭ꯋꯔꯒꯤ ꯃꯆꯥ ꯇꯥꯏꯕꯪꯄꯥꯟꯒꯤ ꯄꯥꯞꯄꯨ ꯂꯧꯊꯣꯛꯄꯤꯕ ꯑꯩꯅ ꯊꯥꯖꯩ꯫ ꯃꯤꯁꯤꯡꯅꯗꯤ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ? ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯇꯥꯈꯤꯗ꯭ꯔꯤ꯫ ꯃꯍꯥꯛꯇꯤ ꯎ ꯁꯨꯕꯒꯤ ꯃꯆꯥ ꯅꯠꯇꯦ꯫ ꯃꯍꯥꯛ ꯀꯅꯥꯅꯣ ꯈꯜꯂꯝꯒꯅꯤ? ꯑꯩꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯑꯩ ꯑꯁꯤ ꯑꯆꯧꯕ ꯀꯟꯐꯔꯦꯟꯁ ꯈꯔꯗ ꯉꯥꯡꯅꯕ ꯑꯩꯕꯨ ꯀꯧꯕꯤꯔꯝꯃꯤ꯫ ꯃꯤꯁꯤꯡꯅ ꯍꯥꯏ, ꯅꯪ ꯀꯗꯥꯏꯗꯒꯤꯅꯣ? ꯅꯪꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛꯇ ꯇꯥꯈꯤꯗ꯭ꯔꯤ꯫ ꯑꯩꯅ ꯈꯜꯂꯝꯕ ꯑꯁꯤ ꯑꯩ ꯀꯅꯥꯅꯣ ꯑꯃꯗ ꯂꯩꯔꯨꯏ꯫ ꯑꯩꯅ ꯂꯩꯔꯨꯔꯤꯕ ꯃꯐꯝ ꯑꯗꯨ ꯅꯈꯣꯏ ꯁꯨꯛꯂꯩ ꯂꯩꯅꯤꯡꯂꯣꯏ꯫ ꯑꯩꯅ ꯍꯧꯖꯤꯛ ꯃꯤꯃꯥꯡ ꯊꯣꯛꯇꯨꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯇꯧꯔꯤꯕ ꯑꯁꯤ ꯑꯩꯒꯤ ꯆꯍꯤ 35ꯒꯤ ꯅꯥꯏꯇꯣꯝ ꯄꯨꯟꯁꯤ ꯑꯗꯨꯒꯤ ꯃꯄꯥꯟꯅꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯧꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝꯗꯅ ꯑꯃ ꯅꯨꯡꯗꯅ ꯑꯃ ꯑꯣꯏꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯈꯟꯒꯅꯨ꯫ ꯅꯪꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯆꯨꯝꯅ ꯍꯤꯡꯂꯕꯗꯤ, ꯑꯩꯅ ꯍꯥꯏꯗꯤ ꯇꯁꯦꯡꯅ ꯑꯐꯕ ꯃꯆꯠꯀ ꯂꯣꯏꯅꯅ ꯑꯩꯒꯤ ꯋꯥꯍꯩ ꯑꯗꯨ ꯆꯦꯛꯁꯤꯟꯅ ꯇꯝꯃꯨ꯫ ꯏꯁ꯭ꯋꯔꯒ ꯋꯥꯈꯜ ꯆꯨꯝꯅ ꯊꯝꯃꯨ꯫ ꯅꯪꯒꯤ ꯊꯃꯣꯏ ꯁꯦꯜꯂꯨ꯫ ꯄꯨꯛꯅꯤꯡ ꯌꯦꯛꯄ, ꯁꯥꯎꯅꯤꯡꯕ, ꯉꯥꯛꯄꯤꯕ ꯉꯝꯗꯕ ꯂꯩꯒꯅꯨ꯫ ꯃꯤꯁꯤꯡꯗ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯌꯨ꯫ ꯃꯁꯤ ꯑꯔꯨꯕ ꯅꯠꯇꯦ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗꯒꯤ ꯀꯔꯤ ꯄꯥꯝꯕꯒꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯦꯡꯅ ꯍꯥꯏ꯫ ꯃꯍꯥꯛꯅ ꯊꯧꯖꯥꯜ, ꯄꯥꯡꯒꯜ, ꯁꯛꯇꯤ, ꯇꯧꯕ ꯉꯝꯕ ꯄꯤꯕꯤ꯫ ꯍꯣꯏ, ꯏꯁ꯭ꯋꯔꯅ ꯅꯪꯒꯤ ꯃꯪꯂꯥꯟ ꯑꯃꯗꯤ ꯎꯖꯅꯤꯡꯕ ꯑꯗꯨ ꯃꯄꯨꯡ ꯐꯥꯍꯟꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯃꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯗꯤ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯗꯣ ꯄꯤꯕꯗꯒꯤ ꯍꯦꯟꯅ ꯃꯍꯥꯛꯅ ꯅꯪꯕꯨ ꯑꯣꯏꯍꯟꯅꯤꯡꯂꯤꯕ ꯑꯗꯨꯅ ꯍꯦꯜꯂꯤ꯫ ꯑꯩꯅ ꯊꯥꯖꯩ ꯃꯍꯥꯛ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯂꯤꯅꯣ ꯍꯥꯏꯅ ꯃꯈꯣꯏꯅ ꯈꯜꯂꯝꯒꯅꯤ꯫ ꯃꯍꯥꯛꯇꯣ ꯆꯥꯎꯈꯠꯂꯛꯂꯤꯕꯅꯤ꯫ ꯍꯤꯕ꯭ꯔꯨ 5:9 ꯃꯍꯥꯛ ꯑꯁꯤ ꯃꯆꯥꯅꯤꯄꯥ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯅ ꯑꯋꯥꯕ ꯈꯥꯡꯈꯤꯕꯒꯤ ꯃꯔꯝꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯍꯩꯁꯤꯡꯕ ꯍꯥꯏ꯫ ꯃꯍꯥꯛꯄꯨ ꯃꯄꯨꯡ ꯐꯥꯍꯜꯂꯤ꯫ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯍꯥꯛꯅ
ꯍꯥꯏꯕ ꯏꯟꯕ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤꯗꯃꯛ ꯃꯍꯥꯛꯅ ꯂꯣꯝꯕ ꯅꯥꯏꯗꯕ ꯑꯔꯥꯟ ꯈꯨꯕꯝꯒꯤ ꯃꯄꯨ ꯑꯣꯏꯔꯦ꯫ ꯃꯍꯥꯛꯅ ꯅꯨꯃꯤꯠ 9ꯅꯤ ꯁꯨꯕꯗꯒꯤꯅ ꯆꯍꯤ 12 ꯁꯨꯕ ꯐꯥꯎꯕꯗ ꯊꯦꯡꯅꯈꯤꯕꯁꯤꯡ ꯑꯗꯨ ꯑꯗꯨꯒ ꯆꯍꯤ 12ꯗꯒꯤꯅ ꯆꯍꯤ 30 ꯐꯥꯎꯕꯗ ꯊꯦꯡꯅꯈꯤꯕꯁꯤꯡ ꯑꯗꯨ ꯏꯁ꯭ꯋꯔ ꯆꯥꯎꯈꯠꯂꯛꯄꯅꯤ ꯍꯥꯏꯅ ꯍꯥꯏ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯍꯥꯏꯕꯒꯤ ꯃꯊꯧ ꯇꯥꯗꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯃꯤꯁꯤꯡꯗ ꯈꯨꯗꯤꯡꯃꯛ ꯍꯥꯏꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ꯫ ꯅꯪꯅ ꯆꯥꯎꯈꯠꯂꯛꯂꯤꯉꯩꯗ ꯊꯦꯡꯅꯈꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯇ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯈꯔ ꯑꯃꯗꯤ ꯅꯪꯅ ꯈꯪꯕ ꯇꯥꯕꯅꯤ, ꯈꯔ ꯑꯃꯅ ꯅꯧꯅ ꯊꯣꯛꯀꯅꯤ꯫ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯅꯨꯄꯤ ꯑꯃꯅ ꯑꯉꯥꯡ ꯎꯅꯔꯝꯗꯥꯏꯗ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯃꯥꯒ ꯌꯥꯝꯅ ꯈꯪꯅꯗꯕ ꯃꯤ ꯂꯩꯍꯟꯅꯤꯡꯗꯦ, ꯃꯔꯝꯗꯤ ꯃꯥꯅ ꯇꯧꯒꯗꯧꯔꯤꯕ ꯑꯗꯣ ꯌꯥꯝꯅ ꯐꯖꯕ ꯑꯣꯏꯗꯕꯅ ꯃꯗꯨꯗ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯁꯪꯉꯨ꯫ ꯃꯗꯨ ꯅꯪꯒꯤ ꯄꯣꯛꯄꯒꯤ ꯃꯇꯝ ꯑꯗꯨꯅꯤ꯫ ꯃꯤ ꯑꯅꯝꯕꯅ ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ ꯊꯕꯛ ꯑꯃꯃꯝ ꯇꯧꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯍꯩꯁꯤꯡꯕꯗꯤ ꯂꯩꯇꯦ꯫ ꯃꯈꯣꯏꯗ ꯃꯗꯨꯒꯤ ꯃꯆꯥꯛ ꯃꯊꯨꯝ ꯂꯩꯇꯦ꯫ ꯑꯩꯅ ꯌꯨꯝꯗ ꯄ꯭ꯂꯝꯕꯔ ꯑꯃ ꯀꯧꯅꯤꯡꯂꯕꯗꯤ ꯍꯩꯁꯤꯡꯕ ꯑꯍꯩꯕ ꯑꯃ ꯀꯧꯅꯤꯡꯒꯅꯤ꯫ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯂꯒ ꯇꯝꯕꯗꯨ ꯑꯩ ꯄꯥꯝꯗꯦ꯫ ꯑꯩꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯩꯕ ꯑꯃ ꯄꯥꯝꯒꯅꯤ꯫ ꯃꯥꯅ ꯂꯥꯛꯂꯒ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯌꯥꯎꯔꯛꯇꯕꯗꯤ ꯀꯩꯗꯧꯅꯤ? ꯃꯥꯅ ꯍꯥꯏꯔꯛꯀꯗꯕ ꯑꯁꯤ ꯅꯪꯒꯤ ꯄꯥꯏꯞ ꯁꯦꯝꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯩꯕ꯭ꯔꯥ? ꯑꯩ ꯌꯥꯝꯅ ꯍꯩꯕꯗꯤ ꯅꯠꯇꯦ, ꯑꯩꯉꯣꯟꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯌꯥꯎꯔꯛꯇꯦ, ꯑꯗꯨꯕꯨ ꯑꯩ ꯂꯥꯛꯂꯦ꯫ ꯃꯗꯨꯗ ꯑꯩꯅ ꯇꯧꯒꯗꯕꯁꯤ ꯀꯔꯤꯅꯣ? ꯑꯩꯈꯣꯏ ꯍꯩꯁꯤꯡꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯩꯕ ꯗꯔꯀꯥꯔ ꯂꯩ꯫ ꯃꯈꯣꯏꯅ ꯇꯥꯅꯤꯡꯂꯣꯏꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯩ ꯍꯥꯏꯒꯦ꯫ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯩꯁꯤꯡꯕ ꯇꯝꯁꯤꯟꯕ ꯌꯥꯔꯣꯏ, ꯋꯥꯔꯤꯉꯩ ꯃꯅꯨꯡꯗ ꯇꯝꯒꯗꯕꯅꯤ꯫ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯔꯤꯉꯩ ꯃꯇꯝꯗ ꯅꯪꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯩꯁꯤꯟꯕ ꯌꯥꯔꯣꯏ, ꯋꯥꯔꯤꯉꯩꯗ ꯊꯝꯖꯤꯜꯍꯧꯒꯗꯕꯅꯤ꯫ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯒꯤ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯑꯇꯣꯞꯄ ꯄꯤꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯔꯣꯏ꯫ ꯅꯪ ꯈꯔꯗꯤ ꯍꯩꯁꯤꯡꯕ ꯇꯥꯕꯅꯤ꯫ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯈꯛꯇꯗꯒꯤ ꯅꯠꯇꯦ, ꯑꯩꯒꯤ ꯄꯨꯟꯁꯤꯗꯒꯤꯁꯨꯅꯤ꯫ ꯏꯁ꯭ꯋꯔꯗꯤ ꯑꯆꯨꯝꯕꯅꯤ꯫ ꯃꯍꯥꯛꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯑꯩ ꯈꯪꯏ꯫ ꯑꯩ ꯈꯪꯏ ꯃꯍꯥꯛ ꯑꯁꯤ ꯇꯨꯃꯤꯟꯅ ꯂꯩꯔꯕꯁꯨ ꯃꯍꯥꯛ ꯊꯕꯛ ꯇꯧꯔꯤꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯔꯝꯂꯦ ꯍꯥꯏꯅ ꯐꯠꯇꯕ ꯃꯇꯝ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯊꯕꯛ ꯇꯧꯔꯤꯕꯅꯤ꯫ ꯏꯁ꯭ꯋꯔ, ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤꯝꯇ ꯇꯧꯕꯤꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯑꯩ ꯀꯨꯏꯅ ꯈꯥꯡꯕ ꯉꯝꯒꯗ꯭ꯔꯥ ꯑꯩ ꯈꯪꯗꯦ꯫ ꯑꯩ ꯇꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯅꯪꯒꯤ ꯆꯤꯟꯅ ꯂꯥꯎꯅ ꯍꯥꯏꯗꯣꯛꯎ꯫ ꯂꯥꯏ ꯐꯠꯇꯕꯅ ꯁꯥꯎꯕ ꯌꯥꯕ ꯁꯥꯎꯅ, ꯏꯁ꯭ꯋꯔ, ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕ ꯑꯁꯤ ꯑꯩ ꯊꯣꯏꯗꯣꯛꯇꯦ꯫ ꯅꯪꯅ ꯊꯕꯛ ꯇꯧꯕꯤꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯥꯖꯩ ꯍꯥꯏꯅ ꯍꯥꯏꯗꯣꯛꯎ꯫ ꯑꯁꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯍꯥꯏꯍꯧꯕ ꯑꯁꯤꯅ ꯅꯪꯅ ꯈꯟꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ꯫ ꯑꯩꯉꯣꯟꯗ ꯑꯐꯕ ꯑꯃꯠꯇ ꯑꯣꯏꯗꯦꯗ꯫ ꯑꯩꯁꯤ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯂꯩꯔꯦ, ꯀꯔꯤꯃꯠꯇꯁꯨ ꯍꯣꯡꯗꯦ, ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯊꯧꯁꯥꯕꯤꯗꯦ꯫ ꯑꯩꯉꯣꯟꯗꯕꯨ ꯑꯐꯕ ꯑꯣꯏꯈꯤꯗ꯭ꯔꯥ? ꯑꯩꯒꯤꯗꯤ ꯊꯣꯡꯁꯨ ꯍꯥꯡꯕꯤꯗꯦ, ꯀꯅꯥꯅꯁꯨ ꯊꯥꯒꯠꯄꯤꯗꯦ꯫ ꯃꯤ ꯑꯇꯩꯗꯤ ꯂꯣꯏꯅ ꯉꯝꯃꯤ, ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯍꯥꯏꯅ ꯍꯥꯏꯒꯅꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨ ꯆꯞ ꯃꯥꯟꯅꯕ ꯆꯤꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯑꯗꯨ ꯋꯥꯀꯠꯇꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯂꯩꯒꯅꯤ꯫ ꯂꯩꯇꯕ ꯑꯗꯣ ꯂꯩꯕꯒꯨꯝꯅ ꯀꯧ꯫ ꯃꯣꯖꯦꯁꯀꯤ ꯑꯍꯧꯕ ꯄꯨꯟꯁꯤꯒꯤ ꯆꯍꯤ 3 ꯊꯥ 3 ꯑꯗꯨ ꯂꯣꯠꯇꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯣ ꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯇꯧꯕ ꯌꯥꯔꯦ, ꯏꯖꯔꯦꯜꯁꯤꯡꯕꯨ ꯊꯥꯗꯣꯛꯄꯤꯕ ꯌꯥꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯆꯍꯤ 90 ꯃꯔꯨꯚꯨꯃꯤꯗ ꯂꯩꯈꯤ꯫
ꯃꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯀꯥꯎꯊꯣꯛꯄꯤꯈꯤ꯫ ꯃꯍꯥꯛ ꯑꯁꯤ ꯐꯦꯔꯣꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯊꯧꯁꯥꯔꯝꯗꯦ꯫ ꯀꯅꯥ ꯑꯃꯠꯇꯅ ꯃꯣꯖꯦꯁꯀꯤ ꯃꯇꯥꯡꯗ ꯈꯟꯕꯤꯔꯝꯗꯦ꯫ ꯀꯅꯥ ꯑꯃꯠꯇꯅ ꯃꯍꯥꯛꯀꯤ ꯃꯇꯥꯡꯗ ꯈꯟꯅꯔꯝꯗꯦ, ꯊꯧꯁꯥꯔꯝꯗꯦ꯫ ꯀꯅꯥ ꯑꯃꯠꯇꯅ ꯃꯉꯣꯟꯗ ꯌꯦꯡꯅꯤꯡꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅꯗꯤ ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕ ꯈꯪꯈꯤ꯫ ꯑꯆꯥꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯅ ꯃꯉꯣꯟꯗ ꯑꯆꯥꯛꯄ ꯃꯣꯡꯁꯣꯡꯒꯨꯝꯅ ꯎꯠꯄꯤꯈꯤ ꯑꯗꯨꯒ ꯁꯤꯖꯤꯟꯅꯈꯤ꯫ ꯀꯅꯥꯅꯁꯨ ꯈꯪꯗꯕ ꯑꯗꯨꯗ ꯀꯔꯤ ꯊꯣꯛꯈꯤꯕꯒꯦ ꯑꯩꯁꯨ ꯈꯪꯗꯦ꯫ ꯕꯥꯏꯕꯜꯅꯁꯨ ꯍꯥꯏꯗꯦ꯫ ꯃꯍꯥꯛ ꯆꯥꯎꯈꯠꯈꯤ꯫ ꯃꯍꯥꯛ ꯆꯥꯎꯈꯠꯂꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯖꯣꯟ ꯗ ꯕꯦꯞꯇꯤꯁ, ꯂꯨꯛ 1:63 ꯌꯦꯡꯁꯤ꯫ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯅꯩꯅꯔꯨꯕꯗ ꯑꯩꯉꯣꯟꯗ ꯑꯉꯛꯄ ꯑꯣꯏꯈꯤ꯫ ꯑꯩꯅ ꯕꯥꯏꯕꯜ ꯇꯁꯦꯡꯅ ꯇꯝꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯩꯕ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨ ꯊꯤꯗꯣꯛꯄꯗ ꯋꯥꯅ ꯊꯣꯛꯈꯤꯗꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯃꯍꯥꯛ ꯐꯖꯔꯕ꯭ꯔꯥ ꯐꯖꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯅꯪꯅ ꯂꯦꯞꯀꯗꯕꯅꯤ꯫ ꯐꯔꯦ, ꯑꯩ ꯁꯤꯗ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯑꯩꯅ ꯍꯥꯏꯗꯤ, ꯇꯁꯦꯡꯅꯃꯛ ꯅꯪ ꯏꯁ꯭ꯋꯔꯗ ꯁꯤꯖꯤꯟꯅꯕ ꯄꯥꯝꯕ꯭ꯔꯅꯦ? ꯇꯁꯦꯡꯅꯃꯛ ꯅꯪ ꯏꯁ꯭ꯋꯔꯅ ꯁꯤꯖꯤꯟꯅꯕ ꯄꯥꯝꯕ꯭ꯔꯅꯦ? ꯅꯈꯣꯏ ꯇꯁꯦꯡꯅꯃꯛꯀꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯐꯪꯅꯤꯡꯕ꯭ꯔꯥ? ꯅꯪ ꯍꯩꯁꯤꯡꯕ ꯑꯗꯨ ꯂꯩꯅꯤꯡꯕ꯭ꯔꯥ? ꯃꯆꯥ ꯑꯅꯤꯒ ꯃꯃꯥ ꯑꯗꯨꯅ ꯖꯤꯁꯨꯗ ꯂꯥꯛꯇꯨꯅ ꯅꯪꯅ ꯅꯪꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯆꯪꯂꯕ ꯃꯇꯨꯡꯗ ꯑꯃꯅ ꯅꯪꯒꯤ ꯌꯦꯠꯇ ꯑꯗꯨꯒ ꯑꯃꯅ ꯅꯪꯒꯤ ꯑꯣꯏꯗ ꯐꯝꯍꯟꯕꯤꯌꯨ ꯍꯥꯏꯕꯗ ꯀꯔꯤꯁꯨ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯖꯤꯁꯨꯅ ꯍꯥꯏ, ꯅꯨꯄꯤ, ꯅꯪꯅ ꯍꯪꯂꯤꯕ ꯑꯗꯣ ꯈꯪꯗꯕꯒꯤꯅꯤꯀꯣ꯫ ꯖꯣꯟ ꯗ ꯕꯦꯞꯇꯤꯁ, ꯂꯨꯛ 1:63꯫ ꯑꯗꯨꯒ ꯑꯉꯥꯡ ꯅꯍꯥꯛ ꯏꯍꯦꯟ ꯍꯦꯟꯕ ꯑꯗꯨꯒꯤ ꯋꯥ ꯇꯥꯊꯣꯛꯄ ꯃꯤ ꯀꯧꯒꯅꯤ꯫ ꯅꯍꯥꯛꯅ ꯏꯕꯨꯡꯉꯣꯒꯤ ꯃꯥꯡ ꯊꯥꯅ ꯃꯍꯥꯛꯀꯤ ꯂꯝꯕꯤꯁꯤꯡ ꯊꯧꯔꯥꯡ ꯇꯧꯅꯕ ꯆꯠꯀꯅꯤ꯫ ꯃꯈꯣꯏꯒꯤ ꯄꯥꯞ ꯀꯣꯛꯄꯤꯅꯕꯒꯤ ꯃꯄꯥꯟꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯗ ꯑꯔꯥꯟ ꯈꯨꯕꯝꯒꯤ ꯃꯔꯝꯗ ꯈꯪꯕ ꯄꯤꯕꯤꯅꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯁ꯭ꯋꯔꯒꯤ ꯆꯥꯟꯕꯤꯕꯒꯤ ꯃꯄꯥꯟꯅ ꯆꯤꯡꯈꯩ ꯍꯨꯜꯂꯛꯄꯅ ꯑꯩꯈꯣꯏꯕꯨ ꯑꯋꯥꯡꯕꯗꯒꯤ ꯌꯦꯡꯕꯤꯔꯛꯀꯅꯤ꯫ ꯃꯁꯤ ꯑꯃꯝꯕꯗ ꯂꯩꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯃꯁꯨꯡ ꯑꯁꯤꯕꯒꯤ ꯃꯃꯤ ꯂꯩꯕꯁꯤꯡꯒꯤ ꯃꯊꯛꯇ ꯉꯥꯟꯕꯤꯅꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡꯕꯨ ꯏꯪꯊꯕꯒꯤ ꯂꯝꯕꯤꯗ ꯆꯤꯡꯕꯤꯅꯕꯅꯤ꯫ ꯀꯌꯥ ꯒꯤ ꯃꯥꯡꯖꯤꯟ ꯊꯥꯕ ꯑꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯧꯔꯤ꯫ ꯅꯪꯅ ꯃꯥꯡꯖꯤꯟ ꯊꯥꯅ ꯆꯠꯇꯨꯅ ꯈ꯭ꯔꯤꯁꯇ ꯂꯥꯛꯅꯕꯒꯤ ꯂꯝꯕꯤ ꯂꯥꯎꯊꯣꯛꯀꯅꯤ꯫ ꯄꯗ 40꯫ ꯑꯉꯥꯡ ꯑꯗꯨ ꯆꯥꯎꯈꯠꯂꯛꯇꯨꯅ ꯊꯋꯥꯏꯗ ꯀꯟꯈꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯁꯥꯕꯨ ꯏꯖꯔꯥꯌꯦꯜꯗ ꯐꯣꯡꯗꯣꯛꯇ꯭ꯔꯤꯉꯩꯗ ꯂꯝꯃꯥꯡꯗ ꯂꯩꯔꯝꯃꯤ꯫ ꯏꯁ꯭ꯋꯔ ꯑꯁꯤ ꯂꯝꯍꯥꯡ ꯇꯨꯍꯥꯡꯒꯤ ꯑꯣꯏꯅ ꯎꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯍꯟꯅꯤꯡꯕꯗꯤ ꯅꯍꯥꯛꯁꯨ ꯑꯗꯨꯗ ꯂꯩꯕ ꯇꯥꯏ꯫ ꯃꯍꯥꯛ ꯂꯝꯍꯥꯡꯗ ꯊꯥꯈꯤ, ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯔꯨꯚꯨꯃꯤꯗ ꯂꯩꯈꯤ꯫ ꯑꯩꯉꯣꯟꯗꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯗꯦ꯫ ꯑꯉꯥꯎꯕ ꯃꯤ ꯑꯃꯒꯨꯝꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯊꯣꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯄꯨꯛꯅꯤꯡ ꯍꯣꯡꯉꯨ꯫ ꯏꯁ꯭ꯋꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯈꯨꯠꯇ ꯂꯩꯔꯦ꯫ ꯃꯍꯥꯛꯅ ꯎꯠꯀꯤ ꯐꯤꯖꯣꯜ ꯑꯃꯗꯤ ꯂꯣꯀꯁ ꯆꯥꯔꯤꯉꯩꯗ ꯀꯔꯤ ꯑꯣꯏꯈꯤꯕꯒꯦ ꯍꯥꯏꯕꯁꯤ ꯑꯩ ꯇꯁꯦꯡꯅ ꯈꯪꯗꯦ꯫ ꯖꯣꯍꯥꯟ 3:25꯫ ꯖꯣꯍꯥꯟꯒꯤ 'ꯁꯦꯕꯣꯛꯁꯤꯡꯒ ꯖꯤꯍꯨꯗꯤ ꯑꯃꯒ ꯁꯦꯡꯗꯣꯛꯄꯒꯤ ꯃꯇꯥꯡꯗ
ꯌꯦꯠꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯖꯣꯍꯥꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯔꯕꯤꯕ, ꯅꯍꯥꯛꯀ ꯖꯣꯔꯗꯥꯟ ꯇꯨꯔꯦꯟꯒꯤ ꯋꯥꯡꯃꯗ ꯂꯩꯃꯤꯟꯅꯔꯝꯕ, ꯅꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯁꯥꯈꯤ ꯄꯤꯈ꯭ꯔꯕ ꯃꯤ ꯑꯗꯨ ꯕꯦꯞꯇꯥꯏꯖ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯤ ꯄꯨꯝꯅꯃꯛꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯂꯤ꯫ ꯖꯣꯟ, ꯅꯪꯒꯤ ꯁꯦꯕꯣꯛ ꯃꯥꯡꯈꯤꯕ ꯇꯥꯔꯦ꯫ ꯅꯪ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯍꯧꯕꯅ ꯐꯅꯤ꯫ ꯃꯍꯥꯛꯅ ꯅꯪꯒꯤ ꯃꯐꯝ ꯂꯧꯒꯗꯧꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯤ ꯄꯨꯝꯅꯃꯛ ꯃꯉꯣꯟꯗ ꯌꯦꯡꯁꯤꯜꯂꯤ꯫ ꯖꯣꯟꯗꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯈꯟꯕ ꯐꯥꯎꯕ ꯈꯟꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯈꯨꯝꯂꯛꯈꯤ, ꯏꯁ꯭ꯋꯔꯅ ꯁ꯭ꯋꯔꯒꯗꯒꯤ ꯃꯤ ꯑꯃꯗ ꯄꯤꯕꯤꯕ ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯐꯪꯕ ꯉꯝꯂꯣꯏ꯫ ꯃꯤ ꯁ꯭ꯋꯔꯒꯗꯒꯤ ꯐꯪꯖꯕ ꯑꯗꯨꯗ ꯄꯦꯟꯕ ꯇꯧꯒꯗꯕꯅꯤ꯫ ꯄꯗ 30 ꯃꯍꯥꯛꯇꯤ ꯆꯥꯎꯈꯠꯁꯅꯨ ꯑꯗꯨꯕꯨ ꯑꯩꯗꯤ ꯍꯟꯊꯁꯅꯨ꯫ ꯃꯍꯥꯛꯅ ꯍꯦꯟꯅ ꯆꯥꯎꯈꯠꯀꯅꯤ, ꯑꯩ ꯑꯁꯨꯝ ꯍꯟꯊꯔꯛꯀꯅꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯇꯧꯅꯕ ꯍꯥꯏꯔꯛꯄꯗꯣ ꯑꯩ ꯇꯧꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯂꯥꯜꯂꯕꯅꯤꯅ ꯃꯍꯥꯛꯀꯤ ꯂꯝꯕꯤꯗ ꯑꯩꯁꯨ ꯆꯠꯄ ꯇꯥꯕꯅꯤ꯫ ꯑꯩ ꯍꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ꯫ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯏꯁ꯭ꯋꯔꯒꯤꯅꯤ꯫ ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯕ ꯑꯗꯣ ꯀꯔꯝꯕ ꯃꯇꯝꯗ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯤ ꯈꯪꯒꯗꯕꯅꯤ꯫ ꯂꯩꯕ ꯇꯥꯔꯒꯅ ꯂꯦꯞꯀꯗꯕꯅꯤ꯫ ꯇꯨꯃꯤꯟꯅ ꯂꯩꯕ ꯆꯍꯤ ꯖꯤꯁꯨ ꯑꯗꯨ ꯊꯦꯡꯅꯈꯤ꯫ ꯖꯣꯟ ꯗ ꯕꯦꯞꯇꯤꯁꯠꯁꯨ ꯊꯦꯡꯅꯈꯤ꯫ ꯃꯣꯖꯦꯁꯁꯨ ꯊꯦꯡꯅꯈꯤ꯫ ꯖꯣꯁꯦꯐꯁꯨ ꯆꯍꯤ 18 ꯖꯦꯜꯗ ꯃꯍꯥꯛꯅ ꯇꯧꯈꯤꯗꯕ ꯑꯗꯨꯒꯤꯗꯃꯛꯇ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯖꯦꯜꯗꯒꯤ ꯀꯣꯅꯨꯡꯗ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯆꯍꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯤ꯫ ꯑꯩꯒꯤꯗꯤ ꯇꯨꯃꯤꯟꯅ ꯂꯩꯕ ꯄꯨꯟꯁꯤ ꯑꯣꯏꯔꯝꯂꯦ꯫ ꯀꯔꯝ ꯀꯥꯟꯗꯅꯣ ꯑꯩꯉꯣꯟꯗꯁꯨ ꯑꯣꯏꯒꯗꯧꯔꯤꯕ ꯑꯁꯤ? ꯀꯔꯝ ꯀꯥꯟꯗꯅꯣ ꯍꯥꯏꯕꯗꯤ ꯉꯝꯗꯦ, ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯗꯨ ꯌꯧꯔꯛꯀꯅꯤ, ꯊꯣꯔꯛꯀꯅꯤ꯫ ꯖꯤꯁꯨꯅ ꯈꯪꯍꯧꯗꯅ ꯊꯣꯔꯛꯄꯒꯨꯝꯅ ꯌꯦꯡꯉꯨ, ꯏꯁ꯭ꯋꯔꯒꯤ ꯌꯥꯎ ꯃꯆꯥ ꯇꯥꯏꯕꯪꯄꯥꯜꯒꯤ ꯄꯥꯞ ꯂꯧꯊꯣꯛꯅꯕ ꯈꯪꯍꯧꯗꯅ ꯃꯣꯖꯦꯁꯅ ꯑꯆꯥꯛꯄ ꯃꯣꯡꯁꯣꯡ ꯎꯈꯤ꯫ ꯑꯉꯛꯄ ꯑꯃꯗꯤ ꯄꯥꯡꯒꯜꯒ ꯂꯣꯏꯅꯅ ꯏꯁ꯭ꯋꯔꯅ ꯃꯍꯥꯛꯄꯨ ꯏꯖꯔꯦꯂꯥꯏꯠꯁꯤꯡ ꯄꯨꯊꯣꯔꯛꯈꯤ꯫ ꯔꯦꯗ ꯁꯤ ꯈꯥꯏꯗꯣꯛꯇꯨꯅ ꯑꯉꯛꯄ ꯈꯨꯗꯝ ꯀꯌꯥ ꯎꯠꯇꯨꯅ ꯂꯝꯍꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯄꯨꯕꯤꯈꯤ꯫ ꯃꯍꯥꯛꯅ ꯔꯦꯗ ꯁꯤꯒꯤ ꯃꯊꯛꯇ ꯆꯩ ꯑꯗꯨ ꯊꯥꯡꯒꯠꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯈꯜꯂꯝꯒꯅꯤ, ꯑꯩꯒꯤ ꯈꯨꯠꯂꯥꯏ ꯐꯪꯕꯒꯤ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯑꯩ ꯍꯔꯥꯎꯔꯦ, ꯑꯩ ꯍꯩꯁꯤꯡꯕ ꯐꯪꯕꯒꯤ ꯑꯩ ꯍꯔꯥꯎꯔꯦ꯫ ꯑꯩꯅ ꯊꯦꯡꯅꯈꯤꯕꯁꯤꯡ ꯑꯗꯨ ꯊꯦꯡꯅꯈꯤꯕꯒꯤꯗꯃꯛꯇ ꯑꯩ ꯀꯌꯥ ꯍꯔꯥꯎꯕꯒꯦ ꯍꯥꯏꯕꯁꯤ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯑꯩ ꯌꯥꯝꯅ ꯄꯦꯜꯂꯝꯗꯦ, ꯑꯗꯨꯕꯨ ꯃꯗꯨ ꯊꯦꯡꯅꯈꯤꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯅꯈꯣꯏꯁꯨ ꯃꯗꯨ ꯊꯦꯡꯅꯕꯒꯤ ꯍꯔꯥꯎꯕ ꯑꯗꯨ ꯊꯦꯡꯅꯅꯕ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯅꯤꯡꯏ꯫ ꯑꯩꯅ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯃꯗꯨ ꯅꯈꯣꯏꯅ ꯂꯧꯁꯤꯟꯖꯔꯕꯗꯤ ꯌꯥꯝꯅ ꯐꯩ, ꯃꯔꯝꯗꯤ ꯃꯗꯨ ꯑꯩꯉꯣꯟꯗ ꯊꯦꯡꯅꯈꯤꯕ ꯑꯗꯨꯗꯒꯤ ꯅꯈꯣꯏꯅ ꯍꯦꯟꯅ ꯇꯣꯏꯅ ꯊꯦꯡꯅꯕ ꯌꯥꯏ꯫ ꯇꯣꯛꯀꯅꯨ, ꯂꯦꯞꯄ ꯂꯩꯒꯅꯨ꯫ ꯅꯨꯡꯇꯤꯒꯤ ꯅꯪꯅ ꯍꯧꯒꯠꯂꯛꯄ ꯈꯨꯗꯤꯡꯒꯤ ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯈꯔ ꯑꯣꯏꯒꯅꯤ꯫ ꯉꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯗꯨ ꯈꯪꯍꯧꯗꯅ ꯂꯥꯛꯀꯅꯤ, ꯈꯪꯍꯧꯗꯅ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯉꯁꯤ ꯑꯆꯥꯕ ꯃꯇꯝ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯉꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯄꯤꯕ ꯑꯗꯨ ꯑꯣꯏꯒꯅꯤ, ꯃꯔꯝꯗꯤ ꯑꯩ ꯊꯥꯗꯣꯛꯄ ꯂꯩꯔꯣꯏ ꯍꯥꯏꯅ ꯍꯥꯏꯌꯨ꯫ ꯃꯍꯥꯛ ꯆꯥꯎꯈꯠꯂꯤ꯫ ꯏꯁ꯭ꯋꯔꯅ ꯄꯣꯜ ꯀꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯐꯕ ꯃꯆꯠ ꯂꯩꯇꯦ꯫ ꯑꯩꯒꯤꯁꯨ ꯌꯥꯝꯅ ꯐꯕ ꯃꯆꯠ ꯂꯩꯈꯤꯗꯦ꯫ ꯑꯩ ꯑꯁꯤ ꯑꯆꯥꯕ ꯃꯤꯗꯣ ꯑꯣꯏꯔꯝꯗꯦ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯊꯥꯎ ꯅꯣꯏꯕꯤꯔꯤ꯫ ꯃꯍꯥꯛꯅ ꯒꯙꯥꯒꯤ ꯁꯔꯨ ꯁꯤꯖꯤꯟꯅꯕ ꯌꯥꯔꯒ, ꯃꯌꯥꯝ ꯇꯥꯕꯤꯔꯤꯀꯣ? ꯃꯣꯖꯦꯁꯀꯤꯁꯨ ꯆꯩ ꯑꯃꯈꯛꯇꯅꯤ꯫ ꯏꯁ꯭ꯋꯔꯅ ꯍꯥꯏ, ꯅꯪꯒꯤ ꯈꯨꯠꯇ ꯀꯔꯤ ꯄꯥꯏꯔꯤ? ꯑꯣ, ꯃꯁꯤꯗꯤ ꯆꯩꯅꯤ꯫ ꯃꯗꯨ ꯍꯨꯟꯊꯧ꯫ ꯏꯁ꯭ꯋꯔꯅ ꯃꯗꯨꯗ
ꯄꯥꯡꯒꯜ ꯍꯥꯞꯄꯤꯈꯤ, ꯃꯗꯨ ꯊꯥꯡꯒꯠꯂꯨ, ꯅꯪꯒꯤ ꯑꯔꯩꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯨꯟꯊꯈꯤꯅꯤꯡꯂꯕꯗꯤ ꯏꯁ꯭ꯋꯔꯅ ꯃꯗꯨꯗ ꯄꯥꯡꯒꯜ ꯍꯥꯞꯄꯤꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯗꯨ ꯑꯃꯨꯛ ꯊꯥꯡꯒꯠꯍꯟꯒꯅꯤ꯫ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯑꯇꯩꯒ ꯃꯥꯟꯅꯗꯦ, ꯅꯨꯄꯤ ꯈꯣꯟꯖꯦꯜ ꯁꯨꯛꯃꯥꯟ ꯃꯥꯟꯗꯦ꯫ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯑꯩ ꯄꯥꯝꯗꯦ, ꯑꯩ ꯃꯁꯤꯗ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ꯫ ꯏꯁ꯭ꯋꯔꯅ ꯍꯥꯏ, ꯅꯪꯉꯣꯟꯗ ꯀꯔꯤ ꯂꯩ? ꯆꯤꯟ, ꯃꯗꯨ ꯍꯨꯟꯊꯧ꯫ ꯃꯍꯥꯛꯅ ꯃꯗꯨꯗ ꯄꯥꯡꯒꯜ ꯍꯥꯞꯄꯤꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯃꯤꯁꯤꯡꯅ ꯑꯩꯕꯨ ꯇꯥꯕꯤꯔꯤ꯫ ꯏꯁ꯭ꯋꯔꯗꯤ ꯑꯉꯛꯄ ꯐꯪꯅ ꯐꯥꯒꯤ ꯍꯩ꯫ ꯏꯁ꯭ꯋꯔꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯣꯠꯅ ꯇꯧꯅꯤꯡꯉꯤ꯫ ꯂꯥꯏꯁꯣꯟ ꯏꯁꯩ 138ꯗ ꯌꯦꯡꯃꯤꯟꯅꯁꯤ, ꯃꯗꯨꯗ ꯅꯈꯣꯏ ꯈꯪꯕ ꯉꯝꯒꯅꯤ꯫ ꯈꯪꯍꯧꯗꯅ ꯄꯣꯜ ꯑꯦꯟ ꯁꯩꯂꯥꯁꯅ ꯖꯦꯜꯗ ꯏꯁꯩ ꯁꯛꯇꯨꯅ ꯂꯩꯔꯤꯉꯩꯗ ꯈꯪꯍꯧꯗꯅ ꯗꯣꯛꯇꯔꯁꯤꯡꯅ ꯈꯨꯠ ꯊꯥꯔꯕ ꯆꯍꯤ 19ꯗꯒꯤ ꯏ ꯇꯥꯔꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯈꯪꯍꯧꯗꯅ, ꯃꯤꯠ ꯇꯥꯡꯕ ꯕꯥꯔꯇꯤꯃꯤꯌꯨꯁꯅ ꯈꯪꯍꯧꯗꯅ, ꯅꯈꯣꯏꯗꯁꯨ ꯈꯪꯍꯧꯗꯅ ꯑꯣꯏꯒꯅꯤ꯫ ꯄꯗ 18 ꯅꯍꯥꯛꯅ ꯑꯩꯒꯤ ꯅꯨꯡꯒꯤ ꯀꯌꯥꯠꯁꯤꯡ ꯁꯦꯝꯕꯤꯔꯦ, ꯑꯩꯒꯤ ꯏꯃꯥꯒꯤ ꯄꯨꯛꯅꯨꯡꯗꯒꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯁꯥꯕꯤꯔꯦ꯫ ꯑꯩꯅ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯒꯅꯤ ꯃꯔꯝꯗꯤ ꯑꯩꯕꯨ ꯑꯀꯤꯕ ꯑꯃꯁꯨꯡ ꯑꯉꯛꯄ ꯃꯑꯣꯡꯗ ꯁꯦꯝꯕꯤꯔꯦ꯫ ꯅꯍꯥꯛꯀꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯉꯛꯄꯅꯤ, ꯑꯩꯒꯤ ꯏꯊꯃꯣꯏꯅ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯈꯪꯖꯩ꯫ ꯑꯩꯒꯤ ꯁꯛꯑꯣꯡ ꯅꯉꯣꯟꯗꯒꯤ ꯂꯣꯠꯈꯤꯗꯦ꯫ ꯑꯩꯕꯨ ꯂꯣꯟꯅ ꯁꯦꯝꯕꯤꯔꯛꯄꯗ ꯑꯉꯥꯡ ꯑꯃꯅ ꯃꯄꯨꯡ ꯐꯥꯔꯛꯄ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯉꯛꯄꯅꯤ꯫ ꯅꯨꯄꯤ ꯑꯃꯅ ꯄ꯭ꯔꯦꯒꯅꯦꯟꯠ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯏꯁ꯭ꯋꯔꯅ ꯇꯧꯕꯤꯔꯤꯕ ꯑꯁꯤ ꯑꯩꯅ ꯂꯥꯝꯕ ꯐꯪꯂꯨꯗꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯅꯨꯡꯗ ꯃꯄꯨꯡ ꯐꯥꯔꯛꯈꯤ꯫ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯌꯦꯡꯕ ꯐꯪꯂꯕꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ꯫ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯗꯤ ꯂꯣꯠꯅ ꯊꯕꯛ ꯇꯧꯏ, ꯑꯊꯨꯞꯄ ꯃꯑꯣꯡꯗ ꯄꯨꯛꯅꯨꯡꯗ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯊꯝꯗꯨꯅ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯁꯦꯝꯕꯤ꯫ ꯕꯥꯏꯕꯜꯅ ꯍꯥꯏ, ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯍꯤꯡꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗꯒꯤ ꯅꯨꯡꯇꯤꯒꯤ ꯊꯧꯑꯣꯡ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯏꯊꯣꯛꯄꯤ꯫ ꯍꯧꯖꯤꯛ ꯏꯁ꯭ꯋꯔꯅ ꯂꯣꯠꯅ ꯊꯨꯞꯅ ꯑꯃꯝꯕꯗ ꯅꯪꯒꯤꯗꯃꯛ ꯇꯧꯔꯤꯕ ꯑꯁꯤ ꯅꯪꯅ ꯍꯧꯖꯤꯛ ꯃꯗꯨ ꯐꯥꯎꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯏꯁ꯭ꯋꯔꯅ ꯊꯕꯛ ꯇꯧꯔꯤ꯫ ꯁꯤꯃꯁꯨ ꯍꯥꯞꯆꯤꯟꯒꯦ, ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕꯗꯤ ꯅꯪꯒꯤ ꯅꯃꯥꯡꯗ ꯆꯥꯎꯅ ꯊꯥꯗꯣꯛꯄ ꯐꯪꯈꯤꯕꯁꯤꯅꯤ꯫ ꯍꯦꯂꯦꯂꯨꯌꯥ! ꯈꯣꯡꯁꯥꯟꯕ 38 ꯃꯣꯖꯦꯁ ꯏꯁ꯭ꯋꯔ ꯎꯅꯤꯡꯈꯤ꯫ ꯏꯁ꯭ꯋꯔ, ꯑꯩꯅ ꯅꯪꯕꯨ ꯎꯅꯤꯡꯉꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯃꯤ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯒꯤ ꯃꯥꯏꯊꯣꯡ ꯎꯔꯒ ꯍꯤꯡꯗ꯭ꯔꯤ꯫ ꯏꯁ꯭ꯋꯔꯅ ꯍꯥꯏ, ꯑꯩꯒꯤ ꯑꯐꯕ ꯑꯗꯣ ꯅꯪꯒꯤ ꯃꯥꯡꯗ ꯐꯥꯎꯗꯨꯅ ꯆꯠꯍꯟꯒꯅꯤ, ꯃꯗꯨꯗ ꯉꯥꯏꯍꯥꯛꯇꯪ ꯂꯩꯈ꯭ꯔꯣ꯫ ꯑꯩꯅ ꯑꯩꯒꯤ ꯃꯤꯡꯂꯦꯟ ꯋꯥꯡꯅ ꯊꯥꯡꯒꯠꯀꯅꯤ, ꯑꯩꯅ ꯊꯧꯖꯥꯜ ꯄꯤꯅꯤꯡꯕ ꯃꯍꯥꯛꯇ ꯊꯧꯖꯥꯜ ꯄꯤꯒꯅꯤ, ꯑꯩ ꯃꯤꯅꯨꯡꯁꯤ ꯑꯃꯗꯤ ꯅꯨꯡꯁꯤꯕ ꯎꯠꯅꯤꯡꯕ ꯃꯍꯥꯛꯇ ꯃꯤꯅꯨꯡꯁꯤ ꯑꯃꯗꯤ ꯅꯨꯡꯁꯤꯕ ꯎꯠꯀꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏ, ꯅꯪꯅ ꯑꯩꯒꯤ ꯃꯥꯏꯊꯣꯡ ꯎꯕ ꯉꯝꯂꯣꯏ꯫ ꯃꯤ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯕꯨ ꯎꯔꯒ ꯍꯤꯡꯕ ꯑꯣꯏꯊꯣꯛꯇꯦ꯫ ꯏꯁ꯭ꯋꯔꯅ ꯍꯥꯏ, ꯌꯦꯡꯉꯨ, ꯑꯩꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯅꯨꯡꯖꯥꯎ ꯑꯁꯤꯗ ꯅꯪ ꯂꯦꯞꯄꯨ꯫ ꯖꯤꯁꯨꯁꯤ ꯅꯨꯡꯖꯥꯎ ꯀꯧꯏ, ꯑꯗꯨꯒ ꯑꯩꯒꯤ ꯏꯇꯤꯛ ꯏꯉꯥꯟꯅ ꯂꯥꯟꯊꯣꯛꯂꯤꯉꯩꯗ ꯑꯩꯅ ꯅꯍꯥꯛꯄꯨ ꯅꯨꯡ ꯑꯗꯨꯒꯤ ꯑꯍꯣꯕ ꯃꯈꯨꯟ ꯑꯃꯗ ꯊꯝꯒꯅꯤ꯫ ꯑꯩꯅ ꯂꯥꯟꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯅ ꯅꯍꯥꯛꯄꯨ ꯈꯨꯠꯅ ꯈꯨꯝꯖꯤꯟꯒꯅꯤ꯫ ꯃꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯒꯤ ꯑꯥꯔꯊ ꯀꯔꯤꯅꯣ? ꯑꯩꯅ ꯊꯥꯖꯕꯗ ꯏꯁ꯭ꯋꯔꯅ ꯁꯥꯁꯇ꯭ꯔ ꯑꯁꯤ ꯒ꯭ꯌꯥꯟ ꯆꯍꯤ 15ꯒꯤ ꯃꯃꯥꯡꯗ ꯄꯤꯕꯤꯈꯤ꯫ ꯃꯁꯤꯗ ꯍꯥꯏꯔꯤꯕꯁꯤ ꯑꯩ ꯏꯁ꯭ꯋꯔ ꯊꯥꯖꯕ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯇꯨꯃꯤꯟꯅ ꯂꯩꯕ ꯆꯍꯤ ꯂꯩ꯫ ꯑꯩꯅ ꯏꯁ꯭ꯋꯔꯒꯤ ꯌꯥꯝꯅ ꯎꯅꯤꯡꯒꯅꯤ, ꯏꯁ꯭ꯋꯔꯗꯒꯤ ꯑꯩ ꯌꯥꯝꯅ ꯇꯥꯅꯤꯡꯒꯅꯤ꯫ ꯀꯔꯤ ꯑꯃꯠꯇ ꯑꯣꯏꯊꯣꯛꯂꯣꯏ꯫
ꯀꯔꯤ ꯑꯃꯠꯇ ꯑꯣꯏꯊꯣꯛꯂꯣꯏ ꯑꯩ ꯆꯔꯆꯇ ꯆꯠꯂꯝꯃꯤ ꯑꯩ ꯍꯔꯥꯎꯅ ꯆꯣꯡꯗꯨꯅ ꯏꯁꯩ ꯁꯛꯂꯝꯃꯤ ꯀꯔꯤꯁꯨ ꯑꯣꯏꯔꯝꯗꯦ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯀꯞꯆꯩ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯔꯛꯇ ꯏꯁ꯭ꯋꯔ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯉꯤ ꯃꯤꯅꯤꯠ ꯑꯃꯠꯇ ꯉꯥꯏꯁꯤ ꯏꯁ꯭ꯋꯔ ꯂꯥꯛꯀꯅꯤ ꯑꯩꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯗꯤ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯍꯥꯏ ꯅꯪꯅ ꯑꯩꯒꯤ ꯃꯥꯏꯊꯣꯡ ꯎꯕ ꯉꯝꯂꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯖꯤꯁꯨꯗ ꯂꯩꯒꯅꯤ ꯅꯪꯅ ꯑꯩꯒꯤ ꯃꯥꯏꯊꯣꯡ ꯎꯔꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯈꯨꯠ ꯂꯧꯊꯣꯛꯀꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯇꯨꯡ ꯎꯒꯅꯤ ꯃꯁꯤꯗꯒꯤ ꯑꯩꯅ ꯐꯪꯖꯕꯁꯤ ꯍꯌꯦꯡ ꯑꯌꯨꯛꯇꯤ ꯏꯁ꯭ꯋꯔ ꯂꯩ ꯏꯁ꯭ꯋꯔꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯩ ꯍꯥꯏꯅ ꯍꯥꯏꯒꯅꯤ ꯉꯁꯤꯒꯤ ꯃꯦꯁꯦꯖ ꯑꯁꯤ ꯅꯪꯒꯤ ꯄꯟꯊꯨꯡ ꯑꯗꯨ ꯌꯧꯕꯗ ꯊꯧꯒꯠꯄꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯏꯁ꯭ꯋꯔꯗꯁꯨ ꯉꯥꯏꯖꯧ ꯃꯍꯥꯛꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯇꯧꯍꯟꯅꯤꯡꯕ ꯑꯗꯨ ꯇꯧꯔꯛꯀꯅꯤ ꯂꯩꯅꯕ ꯑꯩꯅ ꯃꯌꯥꯝꯗ ꯊꯧꯒꯠꯆꯔꯤ ꯃꯁꯤ ꯅꯈꯣꯏꯗ ꯇꯁꯦꯡꯅꯃꯛ ꯌꯥꯝꯅ ꯕꯣꯔꯒꯤ ꯃꯁꯛ ꯑꯣꯏꯒꯅꯤ ꯏꯁ꯭ꯋꯔꯅ ꯕꯣꯔ ꯄꯤꯕꯤꯁꯅꯨ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯁꯅꯨ Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite mahakna akhoi bu phi moru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite